Ni makai hena lansena duna leiruraba IDP mayumda jinkraba matungda torbungda khangawdana kuki khulai paiba singna bom amasung nongmai round kaya kapsilaktuna sathakiba thawang adubu Democratic People's Front DFM Manipurna condemn torole party asigi president Dr. Najib Kumar Narengbamna thawang adu awangba thakta condemn tawbuga loina leingak pairamba MLA singna Delhi da heksalubaga decision amata lepngamdana halakpa haibasi laibak thibani loina PR Lingak asinasu singtam khaidana sab manana yengduna irang tholoktanaba honabiu amadi praja singge sentiment khangna thabak thorom seng pangthok piduna hanagumna ingtappa mara setpa lamdam ama ohenbiu haina appeal tawkhe Lingak ni hana akoi representative oina Delhi da gaitana chatna halak pos maina thodo watoi da thoi maram se sigi maram se akoi khangning akoina Sumu Zabumatamda, Langaki, Han Pibiramiba, Kogi, elected or Women, Delhi, Kaure and Salaga, decision of the Lepangandana, Halapase, Yamni Kaini, have to Tamjani, Aduga, Ekoiki, PR Gomen Amaki, Tapsabarism, though Akoi Valley Katanda, Oiba, Aduga, Kogi, Swadaleba, Mikrada, Gundagi, Toki, Papa, Dumleba, Aduga, Ching the Ganum and the Karimu Kutabaki, Natrana, Hazan Punjabi, Wari of the Yaldabase. Masi apaba lengaki kudam nate aduga PR government ki sab chaba tawhom thokpa action adumak yam thuna DPM na urjaba pamjai aduga miyam na masi ki sab chaba pautak to miyam da paudam bibi haidana DPM ke maike digi anan miyam